Cycling for Manipur Peace Haiva Team da ing tapagi pauzel puraduna Delhi ki Kutub Minar dagi Manipur tamna cycle da khongsalakkiba transgender social activist Malem Thongam ngasi Guwahati ki Manipur Bhawan da thungkhre mangna Guwahati ki Ulubari da leiba Manipur Bhawan da thungdringai mangoinana Manipuri Basti Athletic Club ki Thoburoi Singh amadi Manipuri Basti Maira Paibi Women's Association ki masing yamlaba ima events sing amadi club ki naha kaya na mahakpo taram na oklaba matung makata na amukaso Manipuri Sahitya Parisad Assam Kamrup District Committee ki senior leader sing nasu taram na oki hairi taram na opagi kudung sabadu lauraduna Malem Thongam ki mai kaidagi so khongsit asi mai pakpa khongsit ama oinaba ki dama Assam ki tongan tongan pa mafam sing da choina Kudakraba Irecha Singh so pangba yaba mateng sing pangbiu haina haizaki hairi mahaki khongsit adugi matangda parishad ki maikaidagi khudong thiba mayok nagadaba mafam sing dadi makata na cycle da chalhaning dabagi apamba sing phongdorakhi adubo Malem gi maikaidagi di adumak makata na kangpokpi fauduna chatpagi firep hongba leiroi mayam na mateng pangbiu haizaki